Good morning, ma'am. Damay class horage. Ay ngasi je aige keno 6th semester gi class to boga punjal laga moi syllabus te yawba lai harau ba haiba topic to dai mate amtang ai haija ge mayam da ada akoi gi hujik lairiba akoi gi khunai sida hingnaba honnaba amadi thaba inghang chilla matam sida akoina lai harau ba haise sahi gi oina natragana mayamgi khun gi oina noma toisu harauribagi maramje akoigi manipur sida khundariba akoi maruina maitai singna lai haraubase asuki matik maruina lauraga lai haraur mi si maramje sigi matang dai haijarake na khallaga ai topic se ai pukhatjarabne ana hanbada lai haraubase kaino haibdui matang dai amtang haijarake lai haraubase manipur gi laikai khungang amadi atai mitai taba mafamsingda pangthokpa maitai jati ga sagona duna lagnaba laininga mari leinaba kumhai amane maje festival amane lai harauba festival haina koina kumhai hai ana lai harauba haibasi lai bu harau hanmane koina lai harauba da koina ye urise koi mi harau do nate lai si ikau khallaga maje thammaga lai sida mokoina taurakhiba mayam do moida amuk akoina mi akoina amuk moije jagoi isaigi kala sina utlaga moida o koi mi je smai semakibane lai gi matik magunje akoina pallaga thagallaga moibu harau pelhanbadune akoina lai harau ba haije una maitai singbu masak taknaba machal thige hairabadi lai harau bada thiba tai hai una lai harau basida akoina aina ngasai ahobada haijagibdo hujiki chawkhatlaba matam sida thaba ingang chillaba matam sida noma to isu lai harau base khun gi oina harau daba yade na harau nei maram se kai united di mi gi akoi gi kaino se mioi ba sigi buru kanglup khudingmak ki moi khoi gi horak po wari leiba dumaina maitai ai tare manipuri khoi gi su lei adu mayam do kawai da khoina kamai tawraga khangsige haina yeng kan mapum oina lai harau busi de yawe khoi gi chatnabi mi ema kamai tawdana mama gi pibuk nungda mirolani adagi ma poglakpa chaurakpa adai mana chak chaba adai chak chana bugidamakta mana lau singoba tawrakpa phisalo cha tawrakpa yum gai sadana yumbal lambida amuk changakpa sigumbagi wari se mi koigi miyoiba jati mana kanglup prup amana hingbada magi culture sina kari tawrige maitai ema natraga manipuri ema haina masak takke haidi koina lai harau sidagi loimak takpa yae ona adugi matangda lai harau risigi maramje kari no koina koi ngasigi akoigi asuk yamna chawkhatlaba scientific oirwa matamsida koina lai ne haina thajaraga kaigidamakta lai harauri no haiduni lai harauba haiduna pangthoknaribasi taibang mapubu ningsingbaga loinana laisemlakpa taibang pan semlakpa taibang mi semlakpa samaj lingduna mathang chawkhalakpa kaya adubu jagoi isagi kalana pau tambani ai mamangdasu haijagibduni maduda laina penbiraga nungai yai phaba chadanokda khunjau leichauba piba haibagi thajaba adumakidamakta lai haraubani lai haraubada akoina adum haibadune akoi lai haraurisi marueba pandamse kaino haidi khunjau leichauba amasung chahong ngahongba haibasigi marueba thimmani sida maruoi aidi chaho hanbada khunjau leichauba haine hujipudi mi je population yam yamabani na chanadaba mafamgi matungina kharabudi purani adubu men oina yengba kanda khunjau leichauba haisida koi population yamba khatang su nate koi miyoibase nada yektana punsi nungsangna leibasisu si maru oibanina lai haraubada koina maru oina thongni jarise khunjau leichaunaba adi mathangda chahong ahonga nungaiba lamdamdudi koi harau kumai tawba lamdam haisi dum chahong ahongba khunjau leichauba lamdamda harau kumai tawidana koi kukiga koiga khanabagi lansina maram oiraga koi lai haraude harau kumai amta tawde sise akoida adu harau kumai tawrktrise akoi chahong ahongdre khunjau leichaudre haine ona lai haraubase maru oina khunjau leichaunaba amasung akoi chahong ahongnaba tawbune ado koigi lai haraubasida koina lai haraubase kramaina hogige manipurda lai harauba howisi kramaina horakhige haibe warije akoigi midyeng anida yengbe ahanbada lai haraubase akoigi koigi mythology haitarene akoigi ipa ipu singna adum linamba amaiba amaibi singnasu akoida libiba koigi laisem nungsemgi wariga mari leinabada koigi atya guru sidabana masanupa
ꯑꯁꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯁꯅꯥꯃꯍꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕꯁꯤꯗ ꯃꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯅꯪꯅ ꯁꯦꯝꯃꯦ ꯂꯩꯕꯥꯛꯁꯦ ꯅꯪꯅ ꯁꯦꯝꯃꯦ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯅꯕ ꯃꯤ ꯁꯦꯝꯃꯣꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯃꯤ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯦ ꯀꯔꯤꯅꯣ ꯃꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯃꯤꯒꯤ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯑꯣꯏꯍꯟꯗꯣꯏꯅꯣ ꯍꯥꯏꯕꯗ ꯃꯥꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯐꯨꯝꯕꯝꯅꯔꯒ ꯂꯩꯕꯅꯦ ꯃꯥꯁꯦ